आकाशवाणी इम्फाल Ngangom Kiran Pau Pajari. Numit tarani chatharakpa Manipur Sangai Festival lisingani kunmanga ngasi loishillai. Loishinbagi mapungaiba thoram Imphal gi Palace Compound laiba Geetchandra Open Air Theatre Board pangthoki. Loishinbagi thoramda wa ngangbada Rajapal Ajay Kumar Bhala na hai Raja sigi lam koifam sing hena ningthi jana sangutuna mafam sing aduda lam koiba mioi sing hena la anna thabak kaya sarkar na leptuna paikatli. Maroiba lam koifam singda miyam laktun yengbagi sang hengat hananaba paikatpa ropeway project sing loishilakadore. Festival asiga saruk ama oina tongan mafam singda film sana khonaba amasung isai nungmai yauna thorum kaya pangtokibadu gidamak Rajapalna nungayu phongdokki. Handaka Sangai Festival asi apunbagi saktam amasung kala sanskriti gi sauktok saningai oiraba mai paklaba kumhayama oiki hainasu Rajapalna singthaki. Loishanbagi thormaduda Rajaga Chief Secretary, Security Advisor, Advocate General, 3 Corps gi GOC masung Civil Police namadi Military gi makok thongba official kaya saruk yaki. Lanjan naraktuna tongan mafam singda lairiba IDP sinangasi Imphal gi aitihasik oiraba Kangla gi nongchup thong mamangda wakat khongjang sanction kre. Bir Geetchandra fly over bridge ki makhadasu lanjan narakpa miyoshina khongjang sanction ki. Khongjang adada saruk yaki basingna makhoi mayumda halallu haibana singba kholau kaya lauki. Manipur ngasigi oina miyoi tara dengue positive oiki Imphal gi Jenims miyoi tara gi sample test tawuda miyoi manga positive oiki. Lanai oina miyoi ani gi sample test tawuda su miyoi animak positive oiki. Rims Hospital la dinga sigi oina miyoi amata test tawkide haidi. Jukto front ki Homputra Nipan Suba Common Thorum ngasi Irabot Celebration Committee Manipur na sinduna Imphal gi Yai School da laiba Manipur Dramatic Union gi hall da pangthokre. Thormadu saruk yarduna committee gi secretary M Joy Kumar na hai kumjale sing masama panifu taretta jananeta hijam Irabot na lusingduna pangthokkiba Jukto front adubuning singduna thorum se pangthokpani. Matamadu Manipur gi apun masaktam kai biyabu gi tanfam laku matamda Manipur gi apun masaktam kannana bagidamak hijam Irabot na lusingduna Jukto Pranadu pangthokkibani. Mayang Imphal Thana awang laikai da Atma Nirbhar Bharat Sankalp Abhiyan Bidhan Sabha Sammelan mangasi pangthokre. Thormadu saruk yaraduna Mayang Imphal Kendra gi MLA K Robindro na hai Manipur thol birang asi hek haurukpadagi hauna BJP na miyang gi pungning wakal khangna thabak tawduna lakli. Thormadu saruk yakhibi BJP Manipur Pradesh ki President Adhikari Mem Sarda Devi na hai wathok asig mari lenana BJP na lusingba sarkar na lauki warep singadu miyang gi dam khanduna laukiba asumba khongthang ngaktani. Sangsad ki ningtham mifam hayengdagi hauragani mifam asi December 18 faw chathagani masida punna sitting 15 laigani. Amoromda mifam asigi mangoina nangasi sarkar na rajniti dol pumnamaki oiba mifam ama kauduna New Delhi da pangthokre. Mifam adu ngaksal Mantri Rajnath Singh na sabapati waiki. Rajya Sabha ki lusingba JP Nadda Kendra ki Parliamentary Affairs Mantri Kiren Rijiju Parliamentary Affairs Rajya Mantri Arjun Ram Meghwal amasung Dr. L Murugal su mifam aduda saruk yaki. Congress lusingba Gaurav Gogoi DMK lusingba Tiruchi Shiva Trinamool Congress lusingba Drake O'Brien Shiva Sena lusingba Naresh Maske na singba su mifam aduda saruk yaki. India Meteorological Department na hairi hayeng ayuk anganbada Manipur amasung Orissa da leichil kungna thagani. Phibam asi Himachal Pradesh su mathang numit humni da mayuk narabiyai. Punjab Maharashtra gi mayai thangma saruk amasung Maratha waradana lakliba numit nini da ka hena ingba phibam mayuk narabayai. Andhra Pradesh, Tamil Nadu, Puducherry, Karaikal amasung Telangana dana nong kan chugani hairi. Amaramda nonglai nungsit ditwa hauzik Tamil Nadu amasung Puducherry gi samudra khongmandagi kilometer marifu lapna laiba mafamda lairi. Lakadriba pung kharagi matungda Bangop Sagar gi kha nongchup thangba saruk amasung awang thangba Tamil Nadu Puducherry gi samudra khongman sing yokselakpa yana lai hairi. Chhattisgarh ki Dantewara jila da ngasi Maoist kunthra taret khulai thadoktuna police da sangjakre ngasi sangjarakhiba Maoist singasi Bastar lamdamda tongan ba aini yada thabak thorum kayada chenaba miyoi singni hairi. Dantewara gi SP Gaurav Rai na hai makhoi gi manungda Maoist kuntarekti chawrba senpham ki Manipuri miyoi singni pauloi jare.